की अपुनबगी सक्तम ngakna hotnabada कांग्रेस amadi बीजेपी hunabagi matam natre haina कांग्रेस एमएलए के रंजित na haikre मणिपुर की अपुनबगी सक्तम ngakna hotnabada कांग्रेस amadi बीजेपी hunabagi matam natre haina कांग्रेस एमएलए के रंजित na ngarang wangu laifam makale kai community hall da pangthokpa miyangi mifam da haikre मणिपुर थुगाइने बहोनरिबा भारत सरकार अमदी NSCN-IM अनिगी फ्रेमवर्क एग्रीमेंट यानिंगदे NSCN-IM की वारशिन पुरकपदा मणिपुर की अपुनबगी शक्तम अमदी ngамखै कहनबा यारोय हाइना पांगथोखिबा वखत मियांगी मिफम अदुदा MLA के रंजितना मखाताना हाइकिबदा प्राइम मिनिस्टर नरेंद्र मोदी ना इलेक्शन कैंपेन दा फ्रेमवर्क एग्रीमेंट ता मणिपुर काइबगी वाफम यावदे हाइना मखौ पोंगना लावख्रबसु फ्रेमवर्क एग्रीमेंट की मतंगदा पार्लियामेंट के स्टैंडिंग कमिटी ना रिपोर्ट थागलप मतमदा आर्टिकल 371 क्लोज A असि मणिपुर दसु चनरप याबगी फिबम लाकपदगी मियामना लमदम मसिदा वकत मिफम मियामगी खोंगचट अमदी मिफम गया पांगथोक्तुना लाकले कांग्रेस पार्टी नदी मणिपुर की ngамखै अमदी अपुनबगी सक्तम थुगाइना बहोनरपदा माइ लैदुना चेलोय मियामगी दमक खल्लगा थबक तौरिबा चीफ मिनिस्टर ना थौ लैतना थौ थिबने हाबा वाफम असि लाइबक थिबने फ्रेमवर्क एग्रीमेंट मणिपुर थुगाइबगी वाफम यावदे हाइना बीजेपी की वांगांगलोय कयाना डिस्कशन आवर दा लावकिबा अदु हौजिक्ति कदाइदा चटख्रे हाइखे बीजेपी सु कांग्रेस सु चेंबा यावय बीजेपी को कांग्रेस को हुनरबे सुमांग दे अमन हुनबैदे अमन के हाना हाइजरे मुमा चनन ने रुवानी अंदर सो ऑपरेशन दा लाबदा डिस्ट्रिक्ट वाइज को कोई सिट इन प्रोटेस्ट होला फ्रेमवर्क एग्रीमेंट ना काय बाकने हन नो भया सी अमन सो बसी तोबे होय से कांग्रेस या क्लियर होय लाखो को नो खमे हाई में बीजेपी ना थौ मोइदना थौ थिबा इशू लेदना इशू थिबा ना कुछ भी चीज मिनिस्टर से हाई में थौ लेदना थौ थिबा नो याम साबे कनो हाय कुछ भी पेगो काय से ना बीजेपी की वन लो यामना लावमी नेता को खांगा पहले डिस्कशन आया में मणिपुर काय की वाफम यावदे Social Welfare Club Sandangkhong Wangu Laifam Unemployed Youth Organization Laifam Youth Association Wangu Tera Unit Idol Club Wangu Laifam Women Social Reformer Organization Yauna Tungan ba Club Organization Amadi Mera Paibigi Lup Kayana Sinduna Pangthokiba Miyangi Mifamaduda Nambol Kendrige MLA L Loken Wangkem Kendrige MLA K Megha Chandra Congress ki Wangangloi and Bhupen Yauna Miyoy Kana Sarukia Ke Miyangi Mifamaduda Manipur ki ngamkhai kaiba yaroi haiba slogan kaya lauke Kurai Thangjam Lekai Lai Wangwada Leiba Water Supply Scheme asi mathau ningthina tawdabadagi miyamna khudong chadaba kaya mayoknare haina lamdam adungi miyamna phongdorakle hariba water supply scheme asina Kurai Kendra madi Wangkhai Kendragi mafam singda ising pibagi thabak tawduna lakhibani haire water supply asigi mai pinaba leiriba generator asisu ningthina yadabana miyamda ising pibada chang naidre amaromda water supply scheme asigi ising thampham oiriba reservoir gi mathakta miyoy kharana fi sujinba amadi irrigation bagi tabak tawbadagi madugi mahi machum adu reservoir manungda chenthaduna leire reservoir asigi mafam kharada phaklong sajinbagi thabaksu miyoy kharana chathaduna leire haire masina miyamgi sijanariba water supply scheme asigi ising ase karamba makhal gi ising no haibangam khangbangam-dre mari lainabasina thuba matamda midyeng changduna water supply scheme asi mathau ningthina tawhanbaga loinana reservoir mathakta mochilibasing asisu tawhandana bahotna biu haina lamdamadungi miyamna mari lainabasingi pokning chingsilakle Lions Club Kanchipur Greater Sindona Nomugeba Uchara Thabaki Thoram Ama Leisang Hidden Maril Kanchipurgi Mamang Thangba Sarukta Pangthokre Uchara Cham Hena Thabaki Thoram Aduga Mari Lainana Lions Club Kanchipur Greater gi Secretary Chirom Tombina Malemgi Oina Honglakliba Enga Sagi Khaldu Kharada Oirabashu Kanba Ngamnabagi Wakhalolda U Thabaki Thoramasi Pangthokpani Makhatana Sigumba U Thabaki Thabak Mafam Kayadasu Leptana Chathakigani Haike Sina koi ujik matamda global warming amasung climate change na chingba makhal makha ayamba climate mayam change sama lakpadagi masi thajalaga khoina haiba environment gi problem lai bisi khitang sep tawgadra haibagi wakhalda khoina ngasi u thabagi program masi khoi gi leisang hiten badin gi pali sida khoi gambi sing gi khoi gi leiba monument gi head opposite leiba
हाइरबा लेसागी देन बदिन जिता कोइना ngasi उ थाबै प्रोग्राम asi sinjabani member singi manung dogsi koina task force hemjaraga ising chaibani singma nungti gi khoi yengjalaga hongnena bagi program am khoi hujiki gi keno sida sinjabagi program si yaujadi Paugi marak thatna te ma break ama. Why try hard? Blue Sand London by Design store now open at NGS Building number 78 Changangai Airport Road, Impang. Contact number 7085916280. Hakchangi labor solakpadagi producing aktaba hakchang choktarba tumma chaba yaraktaba khong hama nungayaktaba singidamak amatta ngaraba upaidi jolip syrup amasung jolip capsule wo chanmina sinabiyo. Goods and Services Tax GST da register tawiraba taxpayer khuding makna matam chana GSTR 3B monthly return file tawiyu July thagi GSTR 3B return file tawbagi aroiba numiti lakliba August gitang kundani sale changdana return file tawnabagi damakta Old Guwahati High Court Building North AOC Department gi Facilitation Center da lakpiduna return file tawiyu Kanganjariba Department of Taxes Government of Manipur. Enjoy the tastiest bread in town. Manufactured with the highest quality in the most hygienic bakery in Manipur. White bread from Likla Bakery. Now Manipur's favorite bakery. Break matunda taram nok cheries makata babao. Tha asigi tang mapaldigi tarani thoi fawba Chandigarh da pangthokhiba taretchiba thang ta Federation Cup ta gold medal lawrakraba thang ta gi sanaroi tarukpo pungning thogat poina harau tayam nokpagi thoram ama Moirang Kendra gi hanagi MLA oiramba Pitrivi Raj gi mayumda pangthokre thoram aduda Moirang Municipal Council gi Vice Chairperson M Basanta yauna councillor kayasu sarugyake thoram aduda hanagi MLA M Pitrivi Raj na asigumba jati gi thakta pangthokpa athoi ahen tanaba aduda gold medal lawrakpashi Moirang Khaktagi natana Manipur pumbagi chokthok chaningai ne mashina Manipur bu miyam da sak takpada chaubu mating oiragani sanaroi singnasu thawai hakchang yauna sanaba darkar oi haiki koi Manipur si sanabaga culture na mai tai koi sak tai bi hai mi Manipur dei thoki ba koi players sing se na si international level da ki mating koi kai hai da compete to matam da koi ngam me aduna na si koi khang ta da mai na yung pagalay ba ay kundi nihagi mali makada dahil mo sa atin sila ay ang galing pati ninghan na batang gano ay hard work ay napaka jaman do ado gi mai ni nga sinapagin ang doris ano masitong dasu may mga obstacles natin ninghan na bahay ko si sulay lagi natin na ang galing ado garo ba once confidence na ibang matamda any tabak to matamda almost tabak to tawag na ito kang kaya mo di mai pa ay na niya confidence ako graba tabak to tawag na ito dun fail mo ana masigi confidence lain ba guardians na parents na malugangan sila yung ibangang sila support of you ay na request of jari Amarom the Torbung United Club Torbung Bisnupur District na susinduna gold medal phanglakraba sanaroi singbo harau tiam nokpagi thoram ama Torbung Mayai Lekai Community Hall da pangthokre thoram adu da Torbung Gram Panchayat ki Pradhan Sanahan Bi Laima Upapradhan and Ibuhol yauna miyoy kyana sarugyakhi Haujer pada maru bapau amuk kahna Manipur gyapon bagi saktam ngangnaba honabada Congress amadi BJP hunabagi matam natre haina Congress MLA K Ranjit na haikre